mayambu ahan mamaktada ikoknona amadi taramna oksari PK channel pothaminasi khangminasi channel asina ngasi miyamda thogol tawjagadoriba topic ase lucky stone gi kanaba haibadi isaga paknaba nung siraga kanabasing kari kari no haibado kudol tamjage masigi hek mathangda muk hariba lucky stone sing asi isa isagi sanaba rasigi matung ina kari kari lei haibado amuk mathangda kudol tamjarakadoribani ngasi ahan bamaktada miyamda thogol tawjage isaga paknaba nung siraga kari kari kanabasing lei bage haibado kudol tamjage miyeng taminasi akhoi papai tika channel da subscribe tawiyo hojik ngasi gi thamjari ba topic ta lucky stone gi kanaba haibadi isagi paknaba nung siraga kanabasing kari kari lei haibado miyamda kudol tamjage aina haijariba point sing asi natragasu atopa point kaya ama aina palhongdaba kaya amasu yorakpasu yai aina khangjaba khara amadi aina thengnajaba khara miyamda ngasigi oina kudol tamjage ahanbada isagi awaba kayadagi ngakthokpa ngammi haibasi isaga paknaba lucky stone sizinaraga masigi kanabasi phangba ngamgani ani subada lamtuda karbar satpa kayabu kanaba lucky stone asina yamna pigani ahum suba poinda tawjarubada ayet apan leitaba haibadi aina aruba amasung maru oiba thabak kayama tawjaruba kayada ayetpa apanba leiroi habasi isagi lucky stone siraga kanaba phangani mari subada achawa sangna sali masak khangbiba oigini manga subada aru apan fangjaba pigani loina loinana taruk subada ingkhol sambal lantum mangkhiba hanjinba ngamgani taret subada imung manunggi oina khana sainaba leitana yamna santi oina nungaiba imung ama oibasu ngamhalli nipan subada suja nomjarubada kanaba piba ngamgani mapan subada lokhatsage lanthum sokhatpa ahenba pigani tara subada nungi matengna mina rasida namba ngamde taramathoi subada igi laina dagi ngakthokpa yamna laina ngamgani tarani thoi subada miyoi bagi haksangda laina layong kaya lakpubo nungna ngakthokpa ngamgani loina loinana tarahumdoi subada kok ngawba poktinba thajin sokatpadagi ngakthokpa ngammi haiduna akang aisingna asumna haibiramba amadi ibiramba kayaduni ngasi aina miyamda kudol tamjaribasi isagi paknaba nung yengduna siba haibasi tangai phatana aina mathakta panjakriba point sing asi loinamak phangba ngamdragasu khara makhaidi aikhogi punsida thengnaba ngamgani phangba ngamgani haibasi ngasigi thamjariba wafam asiga mari lenana miyamda khanganjage loinana sinataba tongan tonganba point kayamasu leramgani aina thengnajaba point sing asi ngasi miyamda khangminasi haibagi wakhalonda thamjabani wafam khrasiga loinana ngasigi thamjariba topic asi matang aswaida tension jage mathangda lucky stone sing asi karamba aiga paknaba oigani amadi aiga sanaba lucky stone sing asi kari kari lei habado mathangi blog ta miyamda amuk khudol tamjage ngasigi damukta de matang aswaida kaina naba yathang nijage pinabirase